Hi ma'am, ahanba magtada Momita Wai na ma'am puno po khurumjari. Happy Yaosang, Yaosang na lakpasda afaba yai afaba chawkhatpa oiminarasi haina ma'am da haizari. Ado ma'am ngasidi yamna nungaigadaba video am pudon laksare ko. Video se atei nate Yaosangi sport Haudokpagini toshenbagi oidoini akhoi lekai ado akhoi ma hoi angangai chenba yauduri habada aina video se sum thabiro ai video yengninge na thabirakpane bako. Video se thara kan yengan aingonda yam pungning nungsiba phawbudo ahal angang khaktana ga toshenba sida saruk yaraga aduduna aina video se YouTube ta memory se oinaba adum thagat jagena khalaga semjabani video se soikiba lankhiba yarasu myam panamakna ngakpigani adoga kongba student club ki members sing punamak pu haininga laitana thagachari ado myam video se yengminarasi myam video se yengminadringi mamangda ko aigi channel sida anauba ahanba thengnabiba oiragadi subscribe topshanbiramo aduga nungsiba comment amam pibiramo haina haizari myam ado video se yengminarasi myam KSC ijang gaijang gabi kai ram mo si ai lawasi cheng lebu do so do mungi mai ra pu mai kai ka da ko ni luxury Yaosang ino ai ba ka ba tu moi na da si apu do mai ma sa mo pu tu nai shem si wa ta pa da mani ko shi cha Sang này, nó mới có tất cả này. Udah lama. Sana. Momita Wai. Momo. Bogey. Yummy, hey. बस खाइए जा